Maidingu Gambir Singh Laikidabagi Chama Marpudra Matoi Shuba Kumon Thoram Ngasi Langthabal da Leba Mahaki Ningsing Kubamda State Archaeology Department of Art and Culture na Sindona Pangtokre Numidasi United People's Front UPF Nasu Purup ki Masoi Taru Robasing Nauhong na Punsin Banumit National Reconciliation Day Haina Sahi Kudingi Pangtok Tuna Lakpadu Kumsidi Eikhoi Amuk Hana Khuntakhallagumsi Haibawakalonda Thabum Amasupna National Reconciliation Month haina pangthokli Sahi taret khuntakpa hairiba puwarigi amamba takakasi karidagi thokibano haina hangatna yengluragadi maidingu bhaigachandrana nongakhrabada mahaki masasingi marakta ningthau phambal munabagi lan toina thoki maruaina ningthau marjitna awagi mateng lauraga mayambung charjit putan thoklaga manipurgi ningthau oiraba matungda awa ningthauga haina khiba wangak tabadagi awa ningthau bagidona mahaki general mahabandulana lutsingba achauba lanmi tengol ama tharak Manipurbu awana khudum sanki Ningthau macha makhaina kasar da lanjenduna laikhraga Manipurna khuntak lansi hauki Gambir Singhbu mahakna laikhido numit asida nauhauna na ningsing narakpagi maramdi sahi taret khuntakpada awana Manipuri singmi tami phurup asibu pungmut muthat naba ot nairabada maidingu asigi mathauna marau singtana Manipuri amadi kasari samnga na semba British na sel amasung khulai chu puthoklaga lanmi gi training chu piba Manipur lebi kauba lanmi kanglup ama mahak ki manau awangamba narasingaloinana kumja lisinga masani pan kunmari da semgatuna Manipur dagi awabu tanthokpada mapung oiba thaudang laukhibadagini sahi taret khuntakpagi matamda Manipur gi apunba misingi saruk ahum thokpagi amadi marjit kaloina na kasar da lanjen nakhi Miyoi kaya Manipur wangmagi mafam kaya da lanjen nakhi masing yamlaba miyoi kaya na Manipur gi nongchup chingsang da changjapam lauki miyoi lising kaya buna lanpha oina Burma da puki masina maram oiduna Imphal tampakta miyoi lising tararom natraga yum lising anirom tamak ngaihauki Sahi taret khuntakpa manungda thokiba awagi miyot minai gi thodokshing RB Pemberton gi reporta kupna palli Asigumba Manipur puwarigi chiraba tanja asidani ningthem Herachandrana chingdagi Manipur tampak tukumtharaktuna singmi tamigi apunba gorilla khutpu semgatlaga awaga lanthengna khiba Ngasigi mirol asina chahi taret khuntakpabu hek ningsingnari makhai maidingu Gambir Singh amasung narasingaloinana makhoi anina semgat chakhiba Manipur lebigi lanmi chaunga daku ningthau hairagani hena khangnekhiba ningthemcha Herachandra amasung mahakanakna loinaduna awabu Manipur dagi tanthoknaba lanthengda achauba thodang lominakhiba Angom Subanath Akoijam Khamba Elangbam Amu Mayangbam Syam Moirang Thembalabanga loinana Ningtam lal aduda saruk yakhiba madi thawai katiba puwari da lasan hogdraba singmi tami isil inausing adubusu kauthokhlamba yaroi Asigumna Herachandrana gorilla lanthengna awabu mayok naringai amaromdana Gambir Singh amasung narasingna Manipur lebi puduna laklaga awabu ningthi turel wangmalana takthokhi Manglam chattagi hauna Manipur puwarigi tangkak kayada laibak siga awaga lan taunaduna talai maidingu bhaigachandragi haktakta kumja lising machatet humpumangada awana Manipur da landaraktuna kangkhong chairabada maidingu na kasar da lanjelaga maphamdudagi amuk ahomgi lanmi puduna kumja lising machatet humputareta Manipur dagi awa takthoknaba lakpagi lambida barak turel mapanda khundaramba chingmi singna bhaigachandrabu chauna tengbangki sahi taret khuntakpa haktakta chu Herachandrana awaga lanthengna gorilla khupu sembada singmi singya chauba mateng yawi haibasidi kakpa yararoidaba Manipur puwarini Maidingu Gambir Singh laikhidabagi thoram asida mahakna sengbat chakhiba maming matha khanglaba Manipur lebigi lanmi chaunga Herachandraga nakna loina jakhiba makhoi manga loinana lantheng kayada ireibak kidamak thawai katkraba Eikhoina sakkhangba ngamhoudraba athauba singdugisu ningsing khubam semgatuna makhoibusu ikai khumnabirabadi thoram asi hena mapung phaba oigani Sahi khudingi January 4 bu sahi taret khuntakpa ningsing numit natraga phurupki machoi tarurabasing amuk hana punsinnaba numit haina ningsing narakpa asida maidingu Gambir Singh na nongakhiba numit January 4 asida pangthok narakpagi wakhalon amadi nunggi wafam karino thirurabadi pukning nungsiningaini British ki thaushildagi Manipur gi oijaramba Kyampok lamjau natraga Kabo tampakpu Burma da sandokhiba numit kumja lising masani pan kunthra marigi January 4 asidani thamoi kaibadagi maidingu Gambir Singh na nongakhiba
Manipur Puarina Isiel Lep Tribamakhay Sahi Taret Khuntakpada Kangkhul Mutke Tauraba Manipuri Purpu Kanbiduna Laibak Sibu Nahona Semkat Piramba Maidingu Gambir Singh Amasung Mahaki Tabak Singbu Singmi Tami Kudingmak Nakautok Pam Tokte Loinana Sahi Taret Khuntak Pahaktakta Manipur Namaithiba Nangkiba Dusu Matamdugi Ningtho Macha Maselgi Marakta Lingjel Manadaba Khaibum Tanabadagi Yeknabana Kudong Chabalau Kibani Amasung Ing Kumja Lising Amachanipan Marpudrama Toida Manipur British na Loi Chan Kibadusu Hairiba Maram Asimakta Dagini Eikhoi Masel Pukchel Tinadabagi Kudong Shabaloduna Mireibak na Tengkang Karada Ireipak Kining Tamba Puarigi Isel Kaklurabashu Singmi Tami Ani Punsinaduna Kongpam Amatada Lepin Nabamikuptuda Laibak Kining Tamba Puarigi Isel Yeknabana Maraktat Pangambadi Lairadana Hanadagi Hena Sapu Kana Itak Irau Kolgaloina Chantabangam Haibasimadi Sahi Taret Khuntak Paningsing Bana Singburoi Tamburoi Singapiba Ningsing Paujel Oihoragani